Masigi Toraja Hariba Meeoi Kanglup asi Indonesia ki mapum amakakta leiba Meeoi Kanglup amakhangni. Makhoi asiba loishinbagi chatnabi asi yamna interesting oiba mong amakaksuni. Toraja Kanglup asigi Meeoi amasiba matamdagina fumdri fawbagi marak asi matam yamna sangna harau kumai amadawna sem saduna thawang tongne. Toraja Meeoi singi manungdagi mi amasibaga khudak dekta phumjande. Asiba chang adu mahaki marimata imung manunggi mi singna mayumda thamduna mafi marul hongdokpi chak ising su nungtigi khudol tambi bible gi wahi ke paaduna thamme masina asiba asibu sirba matunggi punsigi afaba lambi semlibani haina launai kanagumba paisa leiba mina formaldehyde amadi ising gi punchinduna solution semduna mummification fawba toksinduna thamme asumna mummification toksinba asina Torajan family singi manungda status yamna wangna laune masi mayam ga manadaba angakpa chatnabi amakhakne masi gi syndrome ase mayam khangmi be yobra hojikti mobile gi age ki matam oibanina khanglambasu yai haina khalle mayam da soidana fawba syndrome amakhakne ekhoi gi pocket ta mobile phone hapa matamda yamna toina thokpa thodok amakhakne asengbu oina phone vibration laktrabasu phone laklibra natragana notification lakbra haina chingnaduna yamna tattana yenghaliba adugumba makalgi vibration adubuni masida phantom vibration syndrome hairabase masibu phantom ringing syndrome haina su khangne wakhalda phone lakliboi khanduna maduna tattana yenghanba thodokni masini hojik matamgi technology na kadai fo ekhoigi brain asi so alagi haiba asi 2012 ta psychologist expert kharana undergraduate satra kharada study tobagi matung inna phantom vibration syndrome ase 90% ki changda thoi masitanatana hospital worker singdana masigi thodok asi hena yamna thoi haina su phongdokli ekhoigi mind ase technology ki lamda advance orakpana akaiba kayam piri haiba asigi matangda thizeliba psychologist singna phongdokpagi matung innadi hojiki mioiba generation asida mamang chari kharadadi thokhidaba ahongba kaya ekhoigi brain asida thokpa hawre haina phongdokli masigi water bottle ase malemgi khwaidigi mamal tangba ising bottle amakhakne kari yawbagi aduk tangba bottle oribano haibado khangminase lakh nifumukki mathakta mamal oiba bottle amakhakne mamal tangbagi matung inna mamingsu yamna fazai aquadi cristallo tributo and modigliani masibu mamangdaga takraba jala comment soidana haibiro 750 ml kak oiba bottle asigi mamal asi adukki mati yamliba asigi maramsu khangminase masigi glass na covering tawliba bottle ase solid oina 24 carat gold na saba bottle amakhakne aduga platinum su yawe bottle asi afawa bottle designer Fernando Altamirano hariba sina sikraba Italian artist Emilio Clementi Modigliani hariba sida ikai utpoina design tawkibane bottle asi chamchamba bottle oidabana masida yawriba ising asisu chamchamba dinatti masida yawriba ising asi leibak ani gi ising punchillaga sembuni haina hairi Fiji amadi France ani gi natural gi oiba spring water na punchinduna sembane masigi marks ase adomda karigi share tawribano haiba asigi maramda khangminasi masi ichamchamba mayamna sizinariba marks adugumbadi natti masi ublabadi hospital chatuna covid-19 test tawdrabasu yagadaba marks amakhane masigi novel phase marks asina 90 minutes ki manungda marks ubliba misak ado covid-19 positive oidi ilai na khangbu ngamalle masitanatna atopa virus singsu detect tawbu ngame MIT amadi Harvard University gi engineer singna apikpa disposable sensors hapsinduna semlagliba face marks asi anytime the test tawningba matamda activate tawduna diagnose tawbasu ngamalibne masigi sensor asi fridge dried cellular machinery da based tawba mamangda Ebola amadi Zika virus kumba paper diagnostic tawbada sizinnanaba research team na develop tawkibane research team asigi matung inna masigi sensor asi doctor singna seliba code nurse natragana medical technician singna seliba code singda fit tawsinbasu yai haina phongdokle masi mamangda ubikrabra mongdi mathaktagi natragana nakandagi yenglakpadadi samudragi hwail hairiba nga asiga mani mong asi
while family punna Leiminnaba ka male. Masi manba asinani mamingsu Three While Rock haina khangnaribasi. Thailand gi Fosing Mountain asida leiba chahi million humdra manga mukki oigdaba rock formation amakhani. Masigi rock ahum asigi manungda mi kakatpa yariba asisu ani khaktani. Baby While Rock asidi mi kana amata yokatpa ngamde. Asigumba makalgi video asi pambirabadi comment da soidana haibiro. Channel asida ahanba orabadi subscribe tawsinduna bell icon adusu on tawduna thambiyo. Anawa video upload torpaga adom da ahana fangnabagi damakta